COVID-19 dagi ngakthoknaba hojik lengakna thamliba athingba kongthokpa natraga hena kansinba haibadu hayeng review meeting ama pangthoklaba matung lakliba July gi ahoba chayolda anobo order ama thoklagani haina Chief Minister N Birena Fongdokre wafam asi ngasi hangang AC gi manung channa Imphal East ki CMO gi makhada AC asida leiriba local club sing kutsam naraga pangthokpa mass vaccination drive ki thoram amada fongdokhibani Tokyo da pangthokadoriba Summer Olympics ta India gi mahut sinduna sanaba chatkadoriba Manipur dagi sanaroi mangada sel gi incentive piragani haina lauthokre Sarok yariba sanaroi sing asida lupa lakh kun manga piragani hairi amaromda Summer Olympics ta gold medal laurakpa sanaroi sing da lupa crore amaga lising kun silver medal laurakpa sanaroi da lupa crore amadi bronze medal laurakpa sanaroi da lupa lakh 100 gi senfam piragani haina lauthokre Wafam asi ngasi Chief Minister gi Secretariat pangthopa selfie point launch tawbagi thoramda fongdokhibani Manipur gi Chief Minister N Birena luchingduna hojik semjin sajiliba kanglagi nongpokthong Eastern Gate yengsin kongchat aduda paumi singa wari sanabada Birena hai hojik COVID-19 laichatna kham thengna wahalaba matamda Manipur gi lengak na hojiki oina khwaidagi maru oina lauribasi mioibagi punsi kanbasini mahakna makha taraduna laichat asi dagi ngakthoknaba amata ngairaba pambai ama oiriba vaccine asi miyamna kapthokpiyu Khangabok Assembly constituency da politics tawbagi marumda KH Manjorna sebjin sajinduna aranba pausing media da tamsinduna miyamda chamamnaba pokhanba Miyam nusinadana sinbagi thabak khudakta lephanaba amadi makha tana toroktanaba miyam gi mifam pangthokna akanba wafam sing thamkhre youth organization Khangabok yokna maruaiba thodang loduna Khangabok part 2 amasung part 3 gi club tarani thoige mihot sing village leaders sing amadi maira paibi singna Khangabok ta oirakliba fibam asigi matangda Khangabok ta miyam gi mifam ama pangthoktuna khana nainaraba matung wafam ase thamlakhibani Khangabok Assembly constituency gi MLA Surya Kumar Okramna ACSC gi Sangayumfam Dam dagi ising thaduna Sangayumfam amadi Khangabok khul fauduna chattiba Sangayumfam Sabal Khunau Canal amadi Thambam Angangbi Turel Anida ising thakre haina pauche sing amadi TV da yarakliba asi laibak thibani amadi yumfam yaudabani haina ngasi lawmi singna fongdorakli Chanabagi damak tongan ba kaithil sing da yonaba Bishnupur district ke Morangi lobuk sing dagi parakpani haiba hangwai sing adu Pasoi police na check tawbada thingnabani hairi hangwai lising mari chawnga muk adu Senapati da pugadaba Maruti van driver aduna lambi soibadagi none romda chatlubadagi halakpagi lambida ngasi ayo Pasoi police station gi inspector ke budana luchingba team amana arakpa gari sing frisking tawbada fabani Sexism and gender-based violence hariba hiram asida Manipur Students Association Delina thasigi kuntarukta webinar ama Google Meet ki kuthangda pangthokre hiram asida wangangloi oina IRDSO da chief functionary oina Thausu Puribi Nonibala Narengbam amadi hana Masat ki president oiramba social activist Dr. Seram Rogers Anina webinar asigi athoiba mithunglen oiduna saruk yariba mahiroi singna khangjinbada kanaba wafam kaya thamki Haukiba Jun Kuntarukta Basikhong Pongba Irongi Yum Maichakraba Imungda like-minded group Manipurna lupa lising tara romgi tengbang potlam sing kusinakre haina LMG Manipur gi publicity secretary Rakesh Naremna khutiak piduna thadorakpa cherol amana khangalakli cherol aduna makha taraduna khudaki oiba awa ana tarba amadi hingbada ka hena warba tola tarba miyoi singda mateng pangdabagi wakhalolda lingkhatkiba loop asina harada oirabasu mateng oinabagi pandamda ngasigi mateng asi pibani hairi Chatliba chahi asigi Dalit Sahitya Academy na piba National Amadi International Award Fangadaba Miyoi Singge Ming Laktokre Tungan ba award singge manungda Dr. B.R. Ambedkar National Award Inglising Anikun Mathogi oina Hangadlaba awardis singge manungda Khurai Kongpal Thongam Likaidagi Cultural Activist Angom Ajit Atopa Ming Poraiton Khalakle Academy asina Hangadlaba awardis sing ase mathang thagi taramathoi amadi Tarani thoida New Delhi ge Rajendra Bhavan da pangthokadaba thoram amada yenthoklagani hairi